MPSC na Engineering Department singi Section Officer launabagi ngasi pangthokiba Civil Engineering Paper 1 gi Part B Descriptive Paper da aranba yaubadagi exam thakidre. Nupa koti nipa longi drug singa konana nupa ama More Town dagi Assam Rifles More Police amasung More Commando gi apunba team na phagatkre. Fake encounter case lising amaga changa kunga nipanda chenaba police personnel singi mathakta thigatnaba Manipur lengakna ayaba pidabagi mayokta SSUM na khongjang changsilagani hairi. Amasung numit humni chupna chathagadaba tangkul furup ki maru marang hunbagi kumhai luira fani thingasidagi New Cannon Village da harau tayamna pangthokpa hokre. Mayam Bakurumzari, Adom ne Grips Impact News ni Irina Thinguzamna, Hausi Punjas Faugi Maroi Pausing, Mayam the Pizari. Manipur Public Service Commission MPSC na tongan ba lenga ki Engineering Department singi Section Officer launabagi ngasi pangthokiba Civil Engineering Paper 1 gi Part B Descriptive Paper da aranba asoiba yaure haibadagi khangtapta exam thaba lepkhre. Ngasi thokiba Civil Engineering Paper 1 da natana lakliba tang kunga nipan da pangthokadaba Paper 2 gi exam su Commission asina yaithoktuna anoba matam ama leplagani. Civil Engineering Paper ki damak Note AOC da laiba MPSC gi Main Exam Hall amasung DM College da ayuk pung tara taba matam dagi exam hauki. Exam asigi Part A gi Multiple Choice Question Exam loiraba matung Part B Descriptive Paper gi exam haurakpada asoiba aranba yaure haiduna Mahairoi Singh Exam Hall dagi thoglaktura charangnaba phibam amada leiramki. Mafam aduda exam tharambadagi thoglaktura leiramba candidate amana Impact News da Civil Engineering Paper 1 gi Part B Descriptive Paper gi question yelakpa matamda tang kunga nipan da thokpa Paper 2 gi question yelakhi. Question soire haina complaint tawbadagi question adu amuk loksinduna nauna Part B gi question amuk yelakhi hairi. Yelakhiba question adu dasu Part 2 gi question singa yansinaba oirambadagi complaint tawraba matung exam makha tana thaba leptuna thoglakibani haina fongdorakhi. Candidate singna ngasi pangthokiba paper aduta natana mamangda pangthokiba paper singsu niti niyom chumna tawkhide haiduna maral sibaga loinana paper loinamak hangadabani haina demand tawrakli. हाँ डेट 28 तागदब एग्जाम की क्वेश्चन यावबा अखोई पेपर से पिछले अखोइदा अदुदो लाले हाइना अमुक लौग्रे मोइना अमुक कलेक्शन तौग्रे मतुंग जिदा ngasi ani suboina set toro pipo question je sijida amu pula 28 ki question je mix toraga almai tor pisalakone ba moina haiba kanda question se nungti gi morning da set towe hai aduga pisalai ba question sidi 28 da thoiba paper gi question ngasi pisale amutang na te two times ni question ju sil taude stapler pha pirai je yengo sidlai jere ko marks yaude adagi paper su mamangda maningda chamane a4 sheet ne silai jai je akhoi niyom chumba question pattern na te si manungda blue ball pen na mark tawagi answer thengna da na te manungda akhoi kem thajadre ba pulap hanbi ba pame akhoi Nakalambaromda MPSC ki chairman Fampuriba Lieutenant General Oirambadagi Potharaba Dr. Konsam Himalayaga Paumi Singa Unabada Himalayana Part B gi exam hek haubaga candidate singna complaint tawrakpadagi mahak masayauna exam hall da changduna yengsinki exam hall aduda candidate singna Part B gi question paper ani gi question yaure haina complaint tawrakpadagi minute 10 muk ngaikho decision ama laurakhige haiduna candidate singa du ngaihanki. Chairman na commission gi lairiba singa tanaraba matung candidate singa aduda Part B gi exam adu yenthokle haiduna pau piraba matung candidate singa adu exam hall dagi thoknakhiba haikibani. Impact News na Part B gi question print tawbada maong maril tadana namliba asi karigino haina hangba wahangda chairman na wafam asigi matangda mahak yengshingani loinana paper 2 gi question Yausin bagi matang dasu expert sing tanakige haina fongdorakhi. Exam thaba hek loikibaga matam ikan kanadana commission asina civil engineering paper 1 amasung paper 2 gi oina nauna exam thahannabagi matam numit nini gi manungda leplagani haina order ama thoki.
ai yengui angang sing do wari sanai candidate kharana paper 2 dagi question ani muksi paper 1 da la en haira gi parikha sidi ngasi su aduga tang kunipan gi su ye thokpana farane ana decision lore angang meyam na thokibnate aina ngakang leyu minute manga taragi manung dege hai lakne ha de koin hair matung da moi thokibne ayamtan investigate tawhige kamaina si chakrino adubu question leak koibagi chance te I challenge parikha gi question gi matang si de koina expert ka tanaraga keno expert tanai matam leitre ho ja aduna I postpone to bune ba adu expert ka tanagani ho je sigi matang sida Hauzik chathariba Kosemna Loba Higher Secondary Examination da ngasi mahut sinduna tharambadagi mahiroi ani tanthokraba mahiroi sing adudi Political Science da Langmaidom Examination Center Langmaidom Higher Secondary School gi roll number 3869/2019 amadi Physics da Wangoi Examination Center Wangoi Higher Secondary School gi roll number 23296/2019 ni haina council na thokpa notification amana khanghalakli notification aduna makhatana mahiroi ani asi changyeng asigi makhata ba paper sing thabada su athing batham le hairi Manipur State Legislative Assembly gi ngasi mangani chanba numit ki miphamda discussion and voting on demand for grants ki tongan ba department taruki apun ba senfam lupa koti lising amaga chatret kuntraga mapan lakh taraga lising humpu humdoi pass tawkhre ngasi chathakhiba mifam aduda Chief Minister Nothobam Birena Pradhan Mantri Kisan Samman Nidhi Yojana scheme gi makhada Phangadaba chahi amagi lupa lising taruki senfam asi migi asan ba lawfam uba masagi lawfam lejadaba lawmi singda phanghanana ba hotnagani haina house ki pukning chingsinki wafam asi discussion and voting on demand for grants ki demand number 38 agriculture ki matang da opposition MLA Mirabai amadi Surja Kumar na Thangalakhiba policy katta Chief Minister na house thamgibani MLA ani asina makhoigi oiba policy kat aduda masagi lawfam lejadaba tampaki lawmi singda senfam asi phanglaroi makhoina phangadaba senfam adu lawmapuda oina phanghalagani masigi matangda laingakna kari paikhatkadauri haina wahang hangki wahang aduda Chief Minister na chingi lawmi singi oina di scheme asigi makhada hairiba senfam asi phanghan bada ayaba pire haina house thamki Demand number taraga mapan Environment and Forest ki matang da opposition MLA singna policy kat thangat laduna umang kanba ngamdaba sawmill gi machine hengalakpa thingba ngamdaba department ka MLA singa gi marakta transparency leitaba tax khongat pada niyam chumdana tawbagi wafam pukhatki MLA singna pukhalakhiba kat motion gi pakhum piraduna Forest Minister Shyam Kumar na ngasi fawbada Forest Department na aina yadaba maongda revenue khongat khiba leite kwa mana yauna forest products singi Lana tax lawbasu leite chap chaba khudam changdam leirabadi pau pibiu matik chaba chairak pina hotnagani umang wamang kannanaba kanna hotnari manpower watpana umang wamang kannaba hotnabada awaba mayoknari haiba wafam house ta thamki MLA Joy Kisana policy kat aduda mahaki wafam thamladuna mamang chahida moredagi phagat khiba umasing chenaba miyoi phadaba karamba miyoi chenabagi haiba wafam pukhatki Minister Shyam Kumar na Joy Kisan ki wafam aduda hayeng assembly miphamda hiram aduga mari lenaba sing speaker ki khuthangda piduna khanghan ke haiki Hauzik chathariba assembly mifamda Manipur gi leiriba MLA humphuna BDF personnel singna taliba wakat singa si puthoktuna khanabiyo haina All Manipur BDF Welfare Association ki General Secretary Mohammad Riyaz Khan lenga ki pukning chingsilakli hiramasi ki matangda ngasi Manipur Press Club ta paumi singa unaba amada mahakna makhata na hai Manipur ki district taraga taruk asigi apunba BDF personnel lising taraga cham yankhai henbana matam kayagi mamangdagi makhoigi thagi tolop asi supnagi lupa lising taruk ka chatret kuntra khak piri adubu duty na police amagum tawhalli thawong asina BDF personnel sing yum puba ngamloitabagi phibam da leire hiramasi ki matangda Manipur ki Chief Minister DGP yauna kayarak phaminaduna wathok asigi waroishin puraknaba wari sanaduna thajaba pirakhibani adubu hauzik fawba wathok asi loishinaba hotnabagi mahutta BDF personnel singna makha taba maihau langpok yawba khongjang kaya changsilakpa ngaiduna leire haiki District Trap Ruksigi BDF lising taraga yankhai sina haunaruba naidana makhal makha kya gi agitation singda All Manipur BDF Welfare Association Central Committee na madugi responsibility khoi lobung amo hebo famsi thamjaningi hauji ji khoina BDF na fangliba
oneram ase supnagi lupa lising taruka satet ka kuntra khaktani masidi khoi NREGS ki job card holder mana nongmada fangi si lupa chaniga humdraga humdoi adumaina fangmani adu makhoina phangba nome khusumal du phawba akhodi yona fangde 24 hour so koida tabuk sizin nabiba khongra ama khongup ama leibagi aduma potu hawda khoida thamge toloptuna sudeba masida khoi matau kramna imung manung manage toroga khoi imungam godoribono haibasing asigi lengak asina khamgi pham thoi Manipur Legislative Assembly na pass taukraba Manipur People's Bill 2018 bu SNPP naba political party taramathoina saba Manipur Democratic Alliance MDA na leibak asigi president ta takshiluga dauri bill asigi matang dangasi Governor Dr. Najma Heptullah da memorandum pishin khibaga loinana athuba matamda President Ramnath Kovind unanaba thaurang taure haina MDA gi convener M Tombi na phongdokre Palace compound da leiba MDA gi loisang da pangthokpa pangmi singa unabada M Tombina lamdam asigi yelhomi sing kanjabada achouba mating oigadoriba bill asi chatna hananaba MDA na khongpham chetna lepli Citizenship Amendment Bill gi matang da su political party taramathoi ming oina Shiv Sena AAP NPP MNDF NEIDP NPF PDA AITC LJP MPC BJP na saba alliance asina Delhi da chatuna bill asi pass tawdana batakshin khi issue amada political gi khudong chaba lawnaba political party singi marakta amaga hunaduna leibagi mahutta miyam gi yaifana bagi damak amata oina khongpham lepminasi athuba matamda president unaba chatkadoriba khongjat asida miyamna saugat piu haina mahakna phongdokhi punamak amatani aikoi lam inam dam leitrap kanda rajniti tawwa inam dam leitrap kanda flag bam leiroi rajniti tawwam leiroi inam dam harakansi aduga rajniti kona tawrasi aduga rajniti da mang tharaga political minus lawnaba amana amada chainaba amada lawnaba si masina Manipur miyam da yamna tangdu leita daba aduga pokko si masi tawmidanaba Manipur Democratic Alliance ki maigi dagi convener amoina aduga ishagi maigi dagi masip nongnukna thamjari Aina yadaba drug puthok pusin tawfam oiriba Indo Myanmar ngamkhaigi paringda leiriba More town dagi nifu humdoi suba Assam Rifles More Police amasung More Commando gi apunba kangpuna nupa ama lupa koti nipal lomgi drug singa konana phagatkhre faraba nupa adu Yangonbom khul dagi hauzi More ward number 2 gi Gemnong Lenthol lampak manakta leiba Zikhongam lungdim chahi nifuga mari apokpa Sokothang lungdim Impact News na fangba pauda Myanmar dagi aina yadaba drug sing More da pushilakre haina akaknaba pau fangbadagi nifu humdoi suba AR gi Colonel Sumit Sood amasung Technopol Police ki Additional SP KH Robinson gi meeting makada More ward number 2 da thihumbagi thabak chathaki nifu humdoi suba AR More Police amasung More Commando gi officer sing na luchingba sing aduna Zilkhongam na lairiba bharagi yum adugi kada thihumba aduda sapon gi kep chani ga supna mapan phangki sapon kep sing adugi manungda sapon kep chamaga marfutaraga nipandi brown sugar kilogram lising aniga gram chahum humputaruk phangki lemhauba sapon kep sing adudagi heroin powder gram chaniga nifuga mari phangki ka aduda makhata na thihumba chathabada warlis yos tablet piece lising humpuga nipan phangbagi mathakta India gi sale oina lupa lakh kulhumdoi ga lising nifu amasung Myanmar gi sale oina yat lakh amaga lising marfuga tara phangba ngamki faraba misak asigi mathakta More Police na ain gi oiba thabak lokhat pa hokre Manipur People's Party MPP gi thomi sing gi marakta nakpak tanaduna khatna chainaba thokliba wathok lanthok sing asigi matang da thijinba hore iramdam asigi leihauda chawrakpa political party asibu kannanaba khongthang lokhatlagani haina lona thengkhraba lalhaulu Maoist Communist Party Manipur gi Standing Committee gi coordinator Kyonghan Mangang na thadorakpa chirol amana khanghalakli wathok lanthok thokliba asibu Thingjilingai chairakta Lok Sabha election da mirep oigadoriba Jugindro na luchingba kanglupna party asigi loisangda changba amadi warep lawba yagani nakalamaromda party asigi thomi oiriba apabi na luchingba kangbu sing matam kharagi oina MPP loisangda changbada athingba thamle haina chirol asina makatari
कांग्रेस लेंगाकना तौरंबा अरानबसिंग बीजेपी ने सेमतोकपगी महुत्ता मखोइना हेना अरानबदा तोंगसिंदुना लेरे हाइना मणिपुर मुस्लिम वेलफेयर ऑर्गेनाइजेशन अमरा सिरकली ngasi hatada leiba loop asigi office ta pangthokiba paumi-singa unaba amada loop asigi vice president ma cheksa bana hai English ani tarahumdoi da Congress lengakna palingai matamda kaukiba Manipur police constable lising ani lobagi result adu BJP lengakna mamang chahigi December gi tangkun gani thoida haidokibani adubu result adu da SC ST OBC maitai amadi OBC maitai pangal singi reservation dadi chauna asoiba yaurakli hairiba soiba sina maram oiraga OBC maitai gi mioi chaniga kun lawfam thokpada supna gi mioi chamaga marfutaraga mathoi khakta result adu da haidoraki loinana OBC maitai pangal gi su mioi marfu yaugadabada supna gi mioi humpu mathoi khakta oikibani lenga ke asigumba thong asina BJP amadi Congress ki marakta khenaba amata leiramdre haiba adu mayek sengna khangwa ngamle maram asina wathoriba mioi sing asigi phangpham thokpa chakthung asi lengak asina athuba matamda pidrabadi MMW ona maitai pangal singna taba mafam singda lakliba Lok Sabha election asida BJP amadi Congress da vote pidanaba khongjang changsilagani imung humfuni pani pose somna nakalambada punna pithokraga ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯅꯅꯕ ꯊꯝꯕꯅꯦ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯒꯕꯔꯟꯃꯦꯟꯠꯁꯤꯒꯤ ꯌꯥꯝꯅ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃꯈꯛꯅꯦꯕ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤꯅ ꯅꯥꯈꯩ ꯁꯦꯡꯗ꯭ꯔꯕꯗꯤ ꯃꯥꯏꯅꯣꯔꯤꯇꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗꯁꯨ ꯃꯥꯏꯅꯣꯔꯤꯇꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯇꯥꯕ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯂꯨꯞ ꯑꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯁꯨꯡ BJP ꯑꯅꯤꯃꯛꯇ ꯚꯣꯠ ꯄꯤꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯀꯦꯝꯄꯦꯟ ꯆꯠꯊꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ Lakadoriba taratret suba Lok Sabha election da BJP na majority fangduna center da amuk hana lengak painaba amadi Prime Minister Narendra Modi na amuk hana India gi Prime Minister uhenabagi pandam da BJP Manipur Pradesh ki thomi singda ngasi numidang wairam maira paiduna washakpagi Kamal Jyoti Sankalap ki thoram pangthokre thoram adu BJP Manipur Pradesh ki President KSIS Bhavanandana Luchingba party ki maru oiba thomi kaya ga loinana Kanchipur da leiba party ki office ta pangthokibani Manipur da koi action na koi gi leiriba koi gi karyakada khudimakna magi mayumda adigi magi mandalda adiga magi phangiba lekai du phangiba karyakata natraga koi gi beneficiary mayam gi mayumda chalaga ngasi gi Bharatiya Janata Party gi NDA gi Prime Minister riba Shri Narendra Modi asina tawkhiba thabuk mayam adu ullaga amuhana makchi halalakani haibagi thajabodina koi ne mayam da pijarebasi Matang swaisida break ama laujage break ke matungda Indian Air Force na line of control lansinduna Pakistan ki Muzaffarabad sector da laiba Jais e Mohammed ki terror camp singda nongthaktagi landakibagi pau amadi Manipur amasung malam gi tongan ba ipau sing puduna lakchege Impact News pu meeting ta adun lebiu mayam bu mukana taram nokchari bulletin asigi makha taba pau miyam da pizagi Indian Air Force ki Mirage 2000 fighter jet singna line of control lansinduna Pakistan ki Muzaffarabad sector da laiba Jais e Mohammed ki terror camp singda bomb thadaduna landakre India gi oina ani suba surgical strike ni hairiba bomb na landabagi thawong adu numit tarani thoigi mamangda terrorist group Jais e Mohammed na Jammu amashung Kashmir da CRPF ki convoy amada landaduna personnel nifu hat khrabagi matungdani ngasi ayuk anganba matamda Indian Air Force ki Mirage 2000 fighter jet taraga nithoina LOC gi wangma lansinduna Muzaffarabad sector ki Balakot ta hangba Jais e Mohammed ki terror camp singda kilogram lising ama lumba bomb thadakibani hairi line of control dagi kilometer yankhai changsinduna landakhiba aduda terrorist singi camp ayamba manghan takhan khre loinana terrorist chani henbagi mathakta asok apan nanghan khre haina India gi maikai dagi hairi Missing lakh tara fauba suna leitaba maitai furupna scheduled tribe oihodaba asi laibak thibani haina Women Association for Socio-Economic Development Wasadef na fongdorakli Wasadef ki president Tharak Shanana ngasi Manipur Press Club ta paumi singa unabada Manipur gi maitai yaudana awang nongpo ki state ki yelho missing ST amasung SC gi manungda loinamak challi
ꯏꯪ 1994 ꯒꯤ ꯃꯇꯨꯡꯗꯒꯤ ꯍꯧꯅ ꯃꯩꯇꯩꯅ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯆꯜꯂꯕꯁꯨ ꯖꯦꯅꯔꯦꯜ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯛꯇꯥꯛꯄ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯗꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯥꯛꯂꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 3ꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯃꯁꯨ ꯁꯤꯟꯒꯗꯧꯔꯤ ꯃꯗꯨꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ngasi lengakchina hairiba akogi tawpham thokpa recommendation do India government thabi duna atuba matamda ST se akogi meitai bu atugumba Indian constitution gi article 342 clause 1 gi matungina adugumba ako constitution gi right to phangdana koi safeguard pina na bagi sangchalapa khongjang sida akoi lakliba mar hi tang ohumda achauba miyang gi khongchat ama chakkedaba sida wasideb na chu achauba thodang lobada natana akoi isamak aduga akoi na ngamjabi thakta koi mi puthoktana hairiba khongchat che chaugatkani Schedule Tribe Demand Committee na sinduna lakliba Mars ki tang ahumda meitai bu India gi Schedule Tribe list ta chalhallu haina chatkadoriba miyam gi khongchat asi umanglai kanba apunba loop ukalna mapungfana saugatkani haina ukal gi cherol amana hairi Maitvait Pangal Singhi oiba tonganba cultural heritage ta yumfam oiba survey amadi assessment na chingba thoram amata hauzik fauba sindabagi nungaitaba koknaba handak ahanba oina All Manipur Muslim Maitai Pangal Welfare Association na sinduna pangthokadori numit nini chupna chathagadoriba international conference asi Manipuri Muslim past present and future haiba hiramda lakliba March ki tang ani amadi ahumda Hotel Imphal gi sangai hall da pangthokadabani wafam asi AMMPWA gi chairperson AR Khanna Paumi Singa unabada lauthokibani pangthokadoriba conference asina Manipur da leiba Muslim furup amadi Assam Tripura Bangladesh amadi atai mapal lamda leiba Muslim kangrup singa hena achetpa networking gi khudong chabasu puraknaba pandam thamli haina mahakna phongdokhi Fake encounter case lising ambaga chamnga kungani panda chenaba police personnel singi mathakta thigatnaba Manipur lengakna ayaba piram dabagi mayokta SSUM na Miyam gi mifam pangthoktuna khongjang changsilagani haina lauthokre wafam asing asi Kaishampata laiba loop asigi office ta pangthokiba Paumi Singa unaba amada loop asigi president Soraijam Yaimana lauthokibani mahakna makhata na hai BJP na Manipur gi general election mamangda fake encounter case ta chenaba sing chairak pigani haina vision document fauba hapki adubo hauzikna lengak pairaklaba matungda case asigi matangda thigatnaba ayaba prosecution sanction fauba piramdre Manipur lengakna hauzik Supreme Court ki meeting makhada CBI na thigatliba case khudingmaki mathau taba prosecution sanction khudingmak piduna mara leiba police personnel pumba logi matungina chairak pigadabani hiramasi gi matangda Socialist Students Union of Manipur SSUM na athuba matamda miyam gi oiba mifam pangthoktuna makha taba khongjang kaya changsilagani haiki CBI na thijinbagi thabak chathak khibasi deisida mari leinana case kharadi charge sheet forward thangalabani adubu hairiba charge sheet thangat liba si Manipur government na prosecution sanction piramdre karigumba prosecution sanction asi pidaba taragadi leibak miyam ga loinana aikoi atuba matamda mi famlaga makha taba khongjang changsinnabagi damakta aikoi sem saragani Manipur lengaki maikaidagi fisheries officiating contract employees sing numit 10 gi manungda regular post da Laushinabagi thabak paikhat pidrabadi thangnaba numitagi matam kaktana chara henbagi khongjang changsilagani haina Fisheries Officiating Contract Employees Union gi active member Ice Imolaina fongdorakli Union asina sinduna lamfield da leiba Directorate of Fisheries Department ki campus mamangda ngasidagi hautuna chathakiba wakat mifam gi khongjang haudokladuna Imolaina makhata na hai khongjang asigi mathakta handak pangthokadawriba Lok Sabha mikhal asisu boycott tawgani loina nalenga ki maikaidagi chap chaba meeting changduna employees singna taliba demand thabak ta onthok piu haiki 2009 sida cabinet nama phamaga akoisi contract ontho aduga contract ontho matungda senate gi matungina moji phase wise absorption tau department gi post hanga pada vacancy post la pada moji absorption tau hena tabani cabinet na tabache government gi paisa leitaba romda charge tawraga chance lawraga akoisi defer to thambiri neba any thaba ama lakpa matamda aruba lakpa matamda awaba lakpa matamda akoisi atu matik sineba sumaina sineba leiriba akoise thamdokpiraga ngasai absorption gi mahutta fresh DPC tawraga
Parents and Guardians Council of Person with Disabilities Manipurna differently able Mahiroi Singi Yaifana Pagidamak Tankiba Demand Singa Mari Lenana Social Welfare Department ki Maikidigi Pirakpa Thajaba Singh Apianba Oide Haiduna Ngasisu Mahiroi Singh Mama Mapa Singh Amadi Oja Singh na Wakat Mipam Pambaga Loinana Lambi Thingduna Kongjang Jangsin Kre Takil Dalaiba Social Welfare Complex Mamangda Wakat Mipamadu Pam Kibaga Loinana IBSD Amadi Sai Ladiba Lambi Asi Thingjinduna Kongjang Jangsin Ki Panbayabadi Tongan Tongan ba demand sing tanduna Parents and Guardian Council of Person with Disabilities Manipurna Haukiba February gi tang kun ga humdoidagi wakat mifam phamba haukibani loinana Mari lenaba sing na pirakpa thajaba sing apian ba oide haiduna ngarangdagi makata na khongjang changsin ba haukibani aduna akoi clarification khara social welfare department da kuna thagi badu moina pibiragadi akoi khudakta suspend tawnabagi ready leijai natragana akoi hena intensify tawnabagi hayeng na mathang kari chathawa haibduki akoi khana jargal thamjari aduna angang singna thangatkiba wakatsu tabiraktre adagi akhogi kano assembly phambadasu wahi amata moigi si pirani ada mayamgi general gidi school da piba yaba miing thambi gare ado moigi di panbi ba ita ta da ba Kongpal Iran Fam Thongkhong Dalaiba Physical Challenge Persons with Welfare Organization da Computer Set Mari Kutsina Kreloinana PCPWO gi Oiba Computer Center Amasu Hangdokre Thaurangasi Military Civic Action MCA Program ki sponsorship Makada Singjamaida Laiba Taruk Suba Assam Rifles na Sinduna Pang Paikhatpani They gave us a request that there is a requirement of installing some PCs here so that the disabled persons who are here, they can be trained and they can be given that particular skill set that is required for them to undertake various jobs and various job opportunities. So keeping that in mind, we processed the case and today I am very happy to announce that we are providing 4 state-of-the-art computers to the physically challenged persons welfare organization which is here, and they in the due course of time will be running various courses for the physically challenged people so as to give them that particular skill required for various kind of jobs and various kind of other livelihoods that they subsequently will be aiming at. Imphal West District ki Patsoi Police Station na konba mafam amada mapubokna chahi nipan khaktangai ribi masunupi ama nupi oibigi ikai khumna pamanghan bikibaga mari leinana nupi macha adugi imung manung amadi lamdam adongi maira paibi singna maral leiraba miyoi sibagi chairak piu haina takshilakli Manipur Press Club da Paumi Singa Unaba Amada Nupi Macha Asigi Mamana Fongdorakpada Thodok Asigi Matangda Mahaki Macha Nupina Tha Asigi Haukiba Tangkun Gani Thoida Mangonda Haidorakpadagi Tangkun Gamari Amadi Kun Gamangada Medical Checkup Tauraba Matung Mayang Lambam Jiten Chahi Nifugamari Apokpa Chinglena Angang Asi Rape Taukre Haiba Khangbangam Lakibani Panbaya Badi Class 3 Khaktamak Tamlibi Nupi Macha Asibu Rape Taukibaga Mari Lenana Patsoi Police Station na Pokso case ama laukat kre aina haijaningai bubu madi khukan pangan ba pisang chapa ba imung changka panga laibani na ngasagi aigi isagi ijase ngasagi ke haitare ko khumjan gidra haiba poche ai yam chingna jai aduna ngasagi khumjan bida bida masidi aigi isagi thoiba thodok se atoba mi da thokningai thoi haiba laite ba ko aduduna madi ai sibagi chaira pibe che pame Tangkul Furuki Amata Ngairaba Maru Marang Hunbagi Kumhai Luira Fanit English Singini Taramapan Ngasi Litan Police Station ki Manung Channel Laiba New Cannon Village da Harau Tayamna Pangthokpa Hokre Kumhai asi Tangkul Naga Foothill Organization Sinduna Cultures That Nurture Haiba Thim da Pangthokibani Kumhai asi Numit Humni Chupna February gi Tangkun Ganipan Fauba Tongan Banat ki Oiba Kumhai Sing Pangthoktuna Harau Tayamna Pangthokani Kumhai asigi Nungi Oiba Wahan Thokti Chahi Amagi Chananaba Mahi Marung Sing Matik Chana Lokpa Ngamnaba Maru Marang Thaba Haubagi Kumhaini Kumhai asida Nat ki Jagoi Isegi Thauram Sing Pangthokpana Mapung Oiba Thauram Oiki Ekoi tamda leiba mi gorsu chingda leiba mi gorsu tungan bajaga da leiba gorsu ekoi se lamdam asigi yamna nangnaba chinna ngak tani haibagi adumba yamna nangnaba adumba pramana amadi lei
ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤ ꯌꯦꯡꯕ ꯇꯥꯏ ꯍꯤꯁꯇ꯭ꯔꯤ ꯈꯪꯕ ꯇꯥꯏ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯖꯥꯇꯤ ꯀꯕꯨꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯀꯨꯀꯤꯁꯤꯡꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯀꯌꯥꯝ ꯅꯛꯅꯔꯝꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤ ꯑꯗꯨ ꯅꯩꯅꯔꯀꯥꯟꯗ ꯈꯪꯕ ꯉꯝꯒꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗꯨ ꯅꯩꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯒꯗꯣꯏꯅꯤ ꯇꯝ ꯑꯣꯏꯔꯣ ꯆꯤꯡ ꯑꯣꯏꯔꯣ ꯑꯃꯇꯪ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯇꯥꯕꯅꯤ ꯆꯥꯎꯈꯠꯁꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯊꯕꯛ ꯇꯧꯕꯅ ꯀꯔꯤꯅꯣ ꯗꯤꯕꯂꯞꯃꯦꯟ ꯔꯣꯝꯗ ꯈꯟꯅꯕ ꯁꯨꯅꯕ ꯅꯠꯇꯅ ꯗꯤꯕꯂꯞꯃꯦꯟ ꯔꯣꯝꯗ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯒ ꯇꯝꯗ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯕ꯭ꯔꯥ ꯆꯤꯡꯗ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯃꯇꯪ ꯃꯁꯤ ꯈꯟꯊꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯀꯅꯤ Taret Suba Manipuri Music Video Festival Nongin Kumhai English Singani Taraga Mapan April gi tang kun ga mathoida Manipur State Film Development Society gi auditorium da pangthok lagani haukiba chahi English Singani Tara Nipan gi April amadagi chatliba chahi asigi March ki tang kuntra mathoi fawbu gi manung da Film Forum Manipur da preview tawkraba music video sing Nongin Kumhai gi damak thajinnaba yagani hairi Ngasi lamfilda laiba Film Forum Manipur gi office da Paumi Singa unabada forum asigi chairman S Mangol Jauna Fongdorakpada kumhai asida saruk yaningba music video album singna February gi tang kun ga taretagi April gi tang ahum fawbugi manungda form lauduna thajilakadabani loinana nongin kumhai gi damak best music video ga mari leinaba tongan ba mana tara ga taret leigani haina sumahak na makha takhi Nongin festival haidana Pangthoiba Nongin Kumaisi Karigino haiba matamda aikogi Manipur da sarkar na oiro lanai na oiro film gi damakta institute ama hoji phawda matik chaba leijadi maram aduna aikoina film gi worlds de sangjaning ba isa isu sing isilinaw sing maru pang sing si karamba medium gi through da sangaga yagadege na khalapa matamda akoi music video sida magi masina gateway oiraga film gi damakta masida sanga agadi film yawai khudong chaba si hek phangba maram aduna aikoina munna khanazarba matungda aikoi handak tarelak suba oina nongin kumai pangthok jagadoribani masiguma festival si leptana pangthok pasina aikoi film da khongda ningba nupi masa nupa masa or senior sing sanga e harakanda aikoi ki film gi khongs de thangjin nabagi maru ba maram ma aikoi pijabani Hazik sanabagi pauda The Ideal Club Sagolban Tera Kaithel gi Games and Sports ki secretary oiramba Wahengbam Komol Singh ngarang laikhidre hairi Sanaroi asina naha oiringai matamda club asigi sana khonabagi lamda achauba thaudang kaya lauramba tanatana lamda madugi thabak thoram kaya da maipunaramba mioi asina ikhang khanghaudana taibang pal thadokhiba asida The Ideal Club Sagolban Tera Kaithel gi hauzik thaupuriba mioi kayana laikhidraba asigi mafamda ikai khumnaba utkibaga loinana laikhidraba asigi imung manungi awabada susaruk yari haina club asigi secretary na thadorak pachol amana khanghalakli MSFC Hengang Mapan Suba Chalau Club Lamlai Kendra Village Wise and Invitees Men Open Football Tournament ki final changkre ngasi Chalau Youth Union Club ki sanabungda sanakiba football tournament asigi ahanba semi final da MSFC Hengang na CHYUC Chalau bu Panjil amasinoda maithiba piram laga chatharakliba football tournament asigi final changbangamki Chalau Youth Union Club na sinduna chatharakliba football tournament asida team kunga tarukna Group Taruk Thokna Khaidoktuna League Match Singda Athoi Hen Tanari Hayeng Tournament asigi ani suba semi final da Sekta FC Team B amasung Langai FC Nongpok Sanjenbam ani lamba taunaragani Arabada bulletin asig headline samhana miyam da thamjari MPSC na Engineering Department Singi Section Officer Launa Baging asi Pangthokiba Civil Engineering Paper 1 gi Part B Descriptive Paper da Aranba Yawbadagi exam thakidre. Lupa Koti Nipalungi Drug Singa Konana Nupa Ama More Town dagi Assam Rifles More Police Tamasung More Commando gi Apunba team na fagat kre. Fake encounter case lising amaga changa kunga nipan da chenaba police personnel singi mathakta thigatnaba Manipur lengakna ayaba pidabagi mayokta SSUM na khongjang changsilagani hairi amasung numit humni chupna chathagadaba tangkul furupki
Maru marang hunbagi kumhai luira fani ngasidagi New Cannon Village da harau tayamna pangthokpa hokre.